State ASIDA PAKTAKNANA anti-rabies vaccine KAPTHOKPAGI THABAK PAIKHATNARINGEI CHEIRAK Hui Hatlaga Thongduna Yonnaba Hotnaramba Meeoi Manipur Police na Phagatpa Ngamle Hui Kanba Ngamhoure HAIRI Notice now ki report amana hai Bishnupur District ke Nambol Police Station Kanba Pamdar Ahallo Makhalekai Deleiba Yonnaba vendor amada police na Chathekiba right amada Meeoi adu Phagatpa Ngamkhibani Thodok aduda faraba vendor mapu adudi Ningthozam Suran Kawi HAIRI vendor aduda Bora Khau Manungda Hatlaga Thongduna Hui Mangasu Police na rescue to Ngamle HAIRI Police na wahang pahong Chathabada Ningthozam Suran na Haidorakpagi matung ina Hui sing adu tongan-tongan mamapundagi mahak na Leirakibani amati Hui amada lupa lising aniga chamanga digi lising mari fawwa piraga Leirakibani haiba Kanba Ngamle HAIRI mahak na Hui sing adu Hatlaga Thongduna matung KZ amada lupa chanipan digi lising ama fawbagi changda yoli HAIRI case adugi investigating officer na Suranga loinana rescue to horaba Hui mga adu JMFC Imphal West 2 da Puthoklaba tungda Meeoi adu numit humni police custody da remand lauthakre rescue ta horaba Hui sing aduna porong patalaiba state animal welfare board na chalaiba animal shelter amada thamkre HAIRI